Mihat Pama Oirurabanina Court na Amadi Lebak Miam na Pirak Pacherak Adu Harauna Logani Haina Head Constable Herozit na Fongdokre. Head Constable Herozit na Masagi Security PBO Haina State Government Cherol Irak Palaytri Haina Deputy CM Guy Kangam na Fongdokre. Sanjit Mihat ki case to Chief Minister na Manipuri Assembly Amadi Miyam Bulana Lamzinki Haina TH Chauba na Maral Sirakle. Mahatma Gandhi na laikidaba chahi humpu nipan surakpagi komon thoram pangthokre athobasingna mangjaramba manglan adu aikoina mangphaunaba hotnasi haina Chief Minister na phungdokre. Amasung Takial gi Government Polytechnic ngasidagi mahairoi singna matam kaktana thingzinkhre principal su boycott tawkhre. Mayam Bukurimzari Adomni Yengbiribas Impact News ni ai Kangenbam Thoino Henbi Hauzik Pungja si phawbugi maroiba pausing miyam da pizari. English ngani mapan gi July kunhumdoi gi Sanjit encounter the Chennai Haina Masana Yazakraba Head Constable Thongnauzam Herozit na case asi CBI na nongna hangdoktuna chenaba mioi pumba chairak pihaningbagi apamba phungdokre. Ahan boina Sanjit Mihat kamari leinana statement pi kraba matungda ngasi media person singa unaba amada Herozit na hai mahak na ngasi fawbada tawkiba encounter pumba mathak thongbo officer singi order matung ina tawkiba ngaktane selgi natraga lanai nungai nadaba namaram oiraga tawkiba amata nate haina mayek sengna thamke adubu Herozit na masing kaya yamna encounter tawki haiba wafamdi pawmi singda hayu haiba yakide Herozit na makha taraduna Sanjit pu encounter tawkiba matamda karigumba amata phawkhidrabasu hauzikti thodok adu lale amadi makok thongbo officer na Sanjit hatlo haikiba order aduso aranbani haike thodok asiga mari leinana Imphal West ki SP Jhalizit na media da thamkiba wafam achumba natte loinana Sanjit pu hananaba haiduna Jhalizit masamakna mangonda haikibani haina phungdokhe pawmi singna mahaki condition gi matangda Hankibada Herozit na mahakpo ningthina tawbiba mioi singi manakta safe oina lady loinana mahak amadi mahaki yumgi mioida makhal amatagi ki halakpa leite phongdokhe Mihar pa mang oirubanina lebak mayam na pirakpa dandi du ai haji hatke jo dan mafam chide mayam na hatuk pira jo ai isana harauna dam logjagani loko tagi piningba charak pira basu ai isana harauna logjagani ai madudagi kasu thaiduna cheloi tawbatabu aina haijaningbadi lamdam chida leiba naharol amasung state animaksi punna makeup thongminaraga mihar pungoje mihar pung oidaba leiba ma onthoga nungsi chanana yamna santi da punna hingbado ai pami ai masi miyam dai thamjari ai lolaga kaisu leite ai chenba nate ai ngasai mamang haijagi ni ai bo yamna nungsi biba ai mafam amada ai lejari ai 133 gi matangji ai thoidongna kaino tawgidabadi tawgidagide Sanjit kaino tawbagi matamdudadi ai isada kaisu ma hakibagi nungaitaba adaga mama tawa thoidongna matamdudadi khaludi adubu hojikti maduna maram oiga ai yam nungaitre madudagi ai lebang mayam jida sumba kitang purangna banai mayam ang jida thoksarakpani pami madu put nong namo hangthoraga karino kana no haibadu Adana mamutana kaino to khanabado pami koi matamdagi koi sajajina angon order torpagi matungina ai sumaina thamjai Jungkham Sanjit Mihat kamari leinana Head Constable Herozit na masagi security PBO haina state government ta ai bacherol irakpalaitri darkar oirabadi state government na personal security pinaba hotnagani haina deputy CM Guy Khangam na phongdokre ngasi Congress Bhavan the Impact News ka khanana unaba amada Guy Khangam na makha taraduna Head Constable Herozit masamak security personnel amani adubu mahak masada khudong thiningai oiba lei hairabadi security pibada karisu kaide All Naga Student Association Manipur Amadi Kuki Students Organization Anina Lakliba February gitang amagi ahing nongyaidagi kaugadoriba matam kaktaba National Highway ban gi matang da palladuna matam kaktana ban kauba haibasi yamna maram chadaba khongthang amani Ansam amadi KSO na taliba demand sing maram charabadi state government ka phaminaduna wari sananaba thong launa hangduna leiri phungdoklakhe Nakalamaramda ansam amadi KSO gi ban lakliba tang amadagi hauragani haibadagi thawpam singdasu ngasidagi hauna gari gi kyu sangna leppa hauna kre Masana su aigi life se insecure oire haidana
हायरक्पा मदि चे इरक्पद करी कायगे को अदो तारदे कोई एग्जामिन तौरगा मदो इफ इट इज जेन्युइन केस करी के कोई सिक्योरिटी पीगनी हादरा को इनसिक्योर ओइरे हाइबा तारबदि गवर्नमेंट इज रेडी टू प्रोवाइड सिक्योरिटी बन ब्लॉकेट हाइबसन अफब करी पुरई मतम कक्प लेतना बन तौनी का हाइबसे आदि हायन निंगदे indefinitely to hone de hajere ko the word indefinite is something ridiculous and yamna unthinkable loiba khanbada yobangam ne ba pot amane ha masigu masu tawbigunu haidana koi concern organization mayam ta I appeal to jani Amaramda Chungkham Sanjit Mihat Kamari Lenana Manipur ki Chief Minister Okram Ibobina Matamduge Assembly House ta Sanjit po hat panatanu upai leite haikiba adu House pu lan lamjing badanatana Manipur gi miyambo namthak tawbani haina BJP Manipur Pradesh ki President Thaunaujam Chawbana phongdorakle Handak pangthokiba Thongkhong Lakshmi Bazar Municipal Council Mikhalde Independent Mirep oina mai paklaklaba Councillor Maribu BJP Manipur Pradesh ta yaurakpada taramna okpage Party Head Office ta pangthokiba thauramda mahakna haikibada Sanjit Mihat asigi matangda center dagi achauba action ama state government ta lokhalaklagani haibage thajaba leire Government asina praja miyamgi yengdana ningakpa tawbage thawong kaya chathari thangal kaithel manungda kaithel sararoi haina laukthokraga hojik fawba karigi saba hogatluraba kaithel sidoktuna thamlibano ima ibel singi ihau lakpa ngairibra haina mahakna hangkhe Pegorene encounter do asomda house tana CM na encounter kapna bane somda kapna de aina hatpani kanana chumni prajana yingyo oi CBI gi nata court ki watok se ekhoi gi mind da kok ta thamoi da amta khallu nei asumni thokpa se fact encounter manang na loin pan ba mi lising amaga sanga ngasi Supreme Court la leire lani loidore khitak ngai le madugi result la pa da amu urani kana no yumdi putho hatna kana no mama gi matha ri set la hatna kana no Sanjit Mihata Police ke makok thongbo official singdagi hauraga lengak mapu phawba khangi haina Constable Herozit na phongdorakliba sina achumlabadi lengak mapu moral ground da fam thadokadabani haina Janata Dal United Manipur State ki President M Tombi Singh na phongdorakli Ngasiba uprada leiba party asigi office ta paumi singa unabada Tombi na makha taraduna mihat asigi matangda CVI na tiziliba case asi chumna chathanaba Sanjit hananaba order piki haidiba Imphal West ki SP Dr. AK Jalajit Masana pham thadokpa natraga makok thongbo officer na suspend tawgadabani Manipur government na Sanjit Mihat ki wafam phongdorakliba Constable Herozit Baligi Haming Tahanba Yaroi Mahaki Mapunsi Mangdanaba Life Protection Pigadabani Haike Chahi Taruk Suraba case asibu thiziliba CVI na Marik Chumba report amata Hausi Fauba Pikhalakpa Laitri Haina Tombina Makha Takibaga Luinana case asi athuba matamda National Investigation Agency da Thizalhanna basu demand tawrakli Miyam da matam sana lali amadi shummi haibasi Sakar sinu phongdok matam oire 23rd 2009 gi morning session da assembly da matam adugi da home minister gi phamsu puriba honorable CM da hat panatragadi upai leitre haidana haiba sigumba wafam asi leader ama oina warak wati magi wafam lo da satba hat parom da haiba in misure ba adugumba language ni haina Janata Dal United na lawe isana khangna pham thadok piba Lebaki mapiyo pa oiraga asumba tawbang amdravadi aisi kari tawtai isana khanbiba matam oire Ngasi leibak sinba thungna Father of the Nation Mahatma Gandhi na laikidaba numit po Martyrs Day haina palan tawnabagum Manipur dasu mahakna laikidaba chahi humpu nipan surakpagi palan thauram pangthokre Manipur Pradesh Congress Committee na sindana Imphal gi BT Road talaiba MPCC complex manungda khinba Mahatma Gandhi gi mitamda laisu katuna mahaki maphamda ikai khumnabo utke Amaramda state government na sindana Imphal gi Gandhi Memorial Hall da state ki thakta pangthokiba thauram amada Manipur gi Chief Minister Deputy Chief Minister Ministers amasung MLA yauna Manipur government ki makok thongbo officers kayana laikhidraba Mahatma Gandhi gi maphamda laisu katpaga loinana minute ani tumina leptuna ikai khomnabo utke Mahatma Gandhi amadi Ningkha tamnabage lanfamda laikhidraba singna pamjaramba sing adu thabak oina onthoknaba honasi haina Chief Minister Okram Ibobina ngasigi thauram aduga mari leinana phongdokhe
राष्ट्रपिता महात्मा गांधी जी लोइनना इंडिया की निंखा तमनब होनबदा मथवाई आत्मा बलिदान कटख्रब मयामदो अखोई श्रद्धांजलि कटना इकाई खुमनब उत्पा अदु मखोइना पामब फिदमसिंगदो अखोइसु इंडिया की नागरिक अमा ओइना अखोई मयाम पुनमक्सु मदु ngakna chatpa aduga moina apamba singdu thabuk oina onthoknaba hotnaba adugi objective haiba tare adudani maroina koina ngasi seida observe tawribse awat padana thallaba takyel gi government polytechnic ngasidagi hongna mahairoi singna matam kaktana thingzinkhre loinana polytechnic asigi principal KH Rajchandrabu mahairoi singna matik chadaba principal ni haiduna boycott tawkhre Government Polytechnic Student Union gi General Secretary Asam Prem Maitena Fongdorakibada Yohar Habana Maram Oiraga Academic Block ta class tawdana leirakpa numit Kuntaret rom surakle class tawpham leitabagi mathakta mahiroi singna masa masana bench amadi desk mafam amadagi mafam amada thangzaduna class tawri library da leiriba lairik singsu chahi tara gi mamangda leikibadagi ngasi fawba matamga chanaba lairik thambidri classroom amada laigadaba standard board matik chana thambidabaga loinana hostel gi fibam electric gi fibam sing yengsinbinanaba matam kaya gi mamangdagi principal da haizakrabasu ngasi fawba hanna yengbidana leire Polytechnic asigi awata passing gi matang da Manipur gi education minister da ai bacherol pisin krabasu ngasi fawba wafam amata fongdorak palaitre mahiroi singna taliba demand singi manung da khara makhai phangdri fawba principal changhandabaga loinana polytechnic thingzilagani haike Principal da hana hai baya matung hai re haji pho kem thok paikhat biraktrabni na satra mayam gi action je dum principal jo khara yengja jano Education Minister jo koi memorandum pisan jarubai matung moi hoi chin da dum phaje practical da show yaudre adi matung ina satra mayam gi horak pai ho gi matung ina khoi dum asi action je tawjabni adu makha ta ju dum tawgi gani khoi na pam dawi je phangdra de khoi dawi je loi phangdra jo kitang chatna ba ya ba hebtang possible koi gi session satra gi class nangmudi adam ni exam di dum matam kai da bi torokani ngasi ayuk pung 8:40 rom taba adwaida kwa kaithel da mahiroi puduna lakpa school van amadi passenger puba tata magic amaga thomjinnabada van driver laikhidre amadi mahiroi 13 yauna traffic police ama asok apan nangkhre mahiroi 13 gi manung da 12 di chahi taruk ki makha oigadaba PP Foundation Kalyan Bhavan kwa kaithel gi pikliba mahiroi ngaktani haire Kwa kaithel gi traffic point ta traffic police na khamdana leiba kainodagi Imphal chenba Tata Magic amada speed yangna thaurakpa school van aduna khanghaudana thomjilakibane laibak thiba thodok aduda lekhidraba van driver adudi Koijam Mangijau chahi 39 apokpagi maming Koijam Ahongjau Maitram Awang lekaidagine Tata Magic ta tonglakpa passenger ahumsu asok apan nangkhe amadi school van aduda tonglakpa angang anidi makokta thina sokhe Marina makhong amadi makhutta fracture oiki hairi hauzik fawbagi oinadi mahiroi singi marakta asi anagi paw leitre Transport Director na Panthoibi Transport Association gi makhada mayai lambi the passenger service tawriba gari chama humpu gi service kakthat khibagi mayokta lambi asida hayengdagi matam kaktaba passenger service banta haukhre Bantawbagi wafam asi ngasi Manipur Press Club ta paumi singa unabada Panthoibi Transport Association gi President Tonjam Ibom Chana fongdokhibane unaba aduda Ibom Chana makha taraduna association asiga maming manaba transport amada atopa transport association na service tawba yaroi haina case ama tharakpadagi High Court ta case chathaduna leiribane case lauthoklamdai matam kharadang ngairak Labakan asida Transport Director na aranba order thoksilakpasigi mayokta ban asi kawbani haike ban asi lambi asida leiriba tongan ba transporter owner amasung drivers union ga khutsamnaraga chathagadabane passenger service tawba singdagi oiba ban asida karigumba gari passenger service tawrakpa tarabadi madugi afafatagi daita masa masana pujagadabani haina ibomsana makhataki 16 की जनवरी तांग कुमार दा ऑर्डर म थोकचलकपदगी हाइबा RF5 ता पांथोबी दा चेलिबा गाड़ी जिंग चेनमम खंगदना चेनबगी लंबी पीददना लैबा तांक असिदा अखोइना असिगी गाड़ी लेपगी खोंजंग अमदि मैलमी दा बंद तौबगी खोंजंग असी अखोइ चंगहनजरपनि हाइबा डायरेक्टर ट्रांसपोर्ट ना नियम लाना थोइबा ऑर्डर असी मसी सेमतोक्तना अनौबा म पीद्रिबो अखोइ मसी बंजी मखाताना चंगहनजगनि
Miyamna Kaiku hairaga sukhangnaba Manipuri film industry gi saknairaba actor Rajkumar Somarendra bu Lok Janashakti Party Manipur State Unit ke Yuva gi Vice President amadi Dalit Sena gi President oina khalakre. Party asigi National President su oiriba Union Minister of Food and Public Distribution Ramvilas Paswan amadi Dalit Sena gi National President Ramchandra Paswan yauna Central Office ta pangthokiba meeting amada RK Somarendra Allies Kaikubo Lok Janashakti Party Manipur State Unit ki Yuva gi Vice President amadi Dalit Sena gi President oina khalakibani. Ing lisingani taramapan gi Lok Sabha Mikhalda Inner Manipur gi oina Kaikubu thadokani haina party asigi central leadership na khanghalakibani. KSO amadi Ansamna Ahanba Rani Gaidilio All India Women's Invitational Football Tournament ta saruk yaba lakpa mapangi sanaroi singda apanba pibigano haina Jelliangrong Sporting Union na akanba mawangda appeal tawrakli. Jelliangrong Sporting Union na sinduna February Mari dagi hauduna Nipan Pauba Khuman Lampak Men Stadium da pangthokadoriba tournament asida Manipur yauna mapan state ki team taret haibadi Sikkim, Bihar, Orissa, Railways, Haryana, Jharkhand amadi West Bengal na saruk yaduna pangthoknaba sem saba loire haina union asigi maikaidagi thamlakli. Ngasi Namdulong dalaiba Jelliangrong Sporting Union ge office ta Paumi Singa unaba amada union asigi General Secretary Maibon Faumaina Fongdokibada KSO amadi Ansamna kaugadoriba economic blockade asina maram oiraga tournament asi kaiba yabagi mawong dalaire. Manipur gi mai oigadoriba amadi mapan gi team kayana saruk yagadoriba tournament asida saruk yaba lakadoriba sanaroi sing asi Imphal tamna lakpada apanba amata bibigano haina Maibon Faumaina KSO amadi Ansam gi pukning chingsilakle. Panba yaba amana February gi highway Manipur gi highway Marida February amadagi hauduna matam kaktaba economic blockade tawgani haina KSO amadi Ansamna lauthokpa laikhrabani. Player singbu akoi maruana Imphanda yawhalaga mapung phana tournament si 4 to February si akoi loidri faudi moi ban ko biba mi singsina kitang akoi da consider khar to biraga masi Manipur gi mai su oidaba India gi freedom fighter marakta ahama tournament su oidoribni aduna masi sports for integration haba akoi gi Jelliangrong sport team union gi team su adure motor su lebani aduna masi da akoi cooperation PBU moina ban toribu akoi na oppose to ge wakhalon leite adubu akoi na ningjabadi hairiba tournament si makung phana success obiya damakta moida appeal to jabani. Wakchingi kunhumdoini panba puya mai thakiba numit lakpaga mari leinana Manipur gi salai taret ki phiral tangkhai chingthaduna ngasi Black Day gi thoram pangthokre. International Observation Committee on Puya mai thaba ICOP amadi Manipur University Students Union musuna sinduna thoram ase Manipur University gi centenary hall da pangthokhe. Manipur bu masak takpada hiram kayada kanaba piriba puya singbu mai thaduna manghan khibadagi chingtamgi apunba saktamda kaitharakhiba sing asi ngasigi mirol singda khanghanduna chingtamgi apunba saktam sagatnabagi pandamda thoram asi pangthokpane. Thoram asida mahiroi kaya amadi Manipur gi mapaldagi lakpa maitai singsu saruk yakibaga loinana puya mai thakibagi thogdokpu yaningdaba phongdokpa oina saruk yakiba singna amuba machugi badge thetki. Thauramasi akhanaba mithunglen oikiba GP Women College Manipuri Department ki Assistant Professor Waikhom Romesh na haikibada English ngang ngamba khaktana lairik haiba natte hauzik Manipur gi private school kharada maitelon ngangba yadabagi chatnabi ama leirakliba asi yamna laibak thibane. Ishagi iek irol bu chakhatnanaba hotnaba asina furup amabu kanba ngamgani amadi malem da sak takpa ngamgani haina phongdokhe. Mahang namakha taraduna ching amadi tamgi miyam na Christian lining amadi Hindu lining thadokuna masa masagi yelhongaidagi leiraklaba lining laisholda laklaba matamda aikhoi amatani haibagi wakhalon laktuna apunbagi shaktam sagatpa ngamgani haikhi. Lamdamaski culture mangdana bo honor pui khongthang ama sangchalakpase pasi yam thagani gaini adana khoi puya mai thabagi ningsing kumon ningsing toramsu tawdabani tawdabu isa gi lining isa gi lore isa gi mayek isa gi culture sin hingnabo honnabagi tangai phadabu khongthang adudi hausit aikoi amatoina leminabagi tangai phadabu leire.
Ukhrul district ki manung channa Litan police station na konba Sangkai Khul Thokal Turel Mapalda tha sige kunhumdoida sakhangdaba singna hatlaga hundok lamba thiam konjin khuman lekai dege takhelambam Baikul Elias Bokul chahi yankai taret ki mi hatta chenaba mioi ani tha sige kunnipan gi ayukta Ukhrul police station gi SDPO Daiho na luchingba timna Senapati Kaithel degi pharaba mioi ani adu Kharasom village dagi Rondra Uraingam chahi kunnipan amadi Jimek Ngaranme ni haire loina na mihat asida ko accused oiba kabui nupi amasu hotel Imphal Hotel Prince dagi phare amasung Baikulna thaukiba silver machugi centro car MN06L3525 Nagaland ge Futsero dagi recover tawre haire Haurakliba Naharol Singbo Hingsa dagi lapna leiduna tangdu leitaba lamdam ama oinabagi pandamda Youth Peace Festival 2016 ngasidagi hogdokre Mahatma Gandhi laikidaba chahi humpu nipan suba numit kamari leinana festival asi Gandhi Smriti and Darshan Samiti New Delhi amadi Kasturba Gandhi Institute for Development Manipur ga khutsamna duna pangthokpane numit neni chupna pangthokadaba festival asi ngasidagi palace compound da leiba lamyan ba sanglenda hogdokhe Thoramaduga Mari Lainana meeting with Gandhi and its influence to youths. Amadi Gandhi's non-violence and human nature. Haiba Hiram Asida Gandhi Memorial Lecture Amasu Pangtokhe. Hingsa Yaudaba Haiba Gandhi gi Wakalon Bu Haurakliba Naharol Singda Kanghan Nanaba Hotnariba Festival Asigi Hayeng Nini Chanban Numitke Thoram Singh Kha Imphal Kaisham Lekai gi Community Hall da Pangtokane. Tangdu Laitaba Hingsa Yaudaba Lamdam Ama Ohenbada Haurakliba Mahairoi Singi Wakalda Kari Khalibage Haibadu Khangdoknaba My Vision of a Peaceful World Haiba Hiram Asida Inter-School Painting Competition Amaso Pangtokane Manipur ki context ta leiriba ngasi yam tangdu leita daba yamna charang na ba nong magi hatna suna bagi kai gi hengalai ba sigumba condition sida haura ibana haron se makhoi gi e khegat ba aduga yamna hot blooded oiba matam sida akoina Gandhi ji gi wakhalon se kitang moida tahallaga khanghallaga tawragadi akoina society se ayingba yam peaceful oiba society ama porakpa ngamgadra haibagi wakhalon da 2 days se sinjabani Thasigi kunmapanda akaknaba pau phangbadagi nifumanga suba Assam Rifles ne Imphal East ki Pungdong bomda gari check tawbada PLE gi kadar ama phare haina IGAR South na thadorakpa cherol amada khanghalakle pharba mioi adudi lamlai mayai lekai dagi A Binoy Singh chahi kuntra taruk apokpa A Ghana Singh ne mahak lamlai police station da khutsinakre haide Amaramda numit asimaktada tarataruk suba Assam Rifles ki team amana Imphal East ki uyumpok maning lekai da thiba humbagi thabak chathabada KYKL gi kadar amasu phare haire pharaba mioi adudi uyumpok maning lekai dagi athokpam nanau chahi kuntra ma thoine mahak Sagolmang police station da khutsinakre haina cherol asina makhatari Mioi amana khwaidagi ahanba oina mahai tampham oiriba mapham asi yumni afaba mioi ama puthokpana mahai loisang singi maru eba pandam oigadabani haina 1st Battalion Manipur Rifles ki COTH Radheshyam IPS na phangdokre ngasi hautal pangai da leiba SV Gatwell Senior Higher Secondary School ki tara manga suba annual day thoram ga mari leinana TH Radheshyam IPS na phangdokhibada mioi amagi punsida education asi yamna maru oi Apaba education na mioi amagi punsibo mangal piduna hena phaba nungai yaifaba punsi marial amapi Radheshyam na makha taraduna mahi loisang singnasu khunai asigi khanba mioi ba khunai gi kanaba tauba apaba mioi puthongnaba honagadabani haike ngasigi thauramadu da nifusuba Assam Rifles ki Major RK Banerjee Lamphel gi SDO Radha Binod Sharma IAS yauna mioi kaya na saru yakhi loinana school examination da makok mathang tarakpa mahiroi singda khudol tamduna pukning thogatke We need to build good human beings akoi factory da phaba kar puthokadu maina akoi school singdagi aphaba human beings thinking afabana karino phatabana karino asumana karino aramana karino fazabana karino athibana karino high basi distinguish tawo ngamba differentiate tawo ngamba adumba misak puthokpa taragadi adori ngasi akoi samaj le ba problem ma'am sin loina
loinamok leiramdras khara di leiramoi haina khanse Numit nini chupna chathagadaba Adi Vimba Festival of Tribal Arts of Manipur ngasidagi Jawaharlal Nehru Manipur Dance Academy Imphal ki complex ta hokre. Hariba Festival asi Eastern Zonal Cultural Center EZCC Kolkata Ministry of Culture Government of Indiana JN Manipur Dance Academy ka khutsamnaduna sinbane. Ngasi ahoba numita Art and Culture Government of Manipur ki Commissioner K Radha Kumar IAS JNMDA gi Director L Upendra Sharma amadi JNMDA gi Vice Chairman S Tombi ga loinana folk ki lamda saknaraba oza singsu saruk yakhe. Festival asigi ahoba numita Tribal Folk Arts kamari leinaba jagoi sing utuna ayengba singi pukning chingsanke. Thoramasida Saruk Yaraduna K Radha Kumar na Fungdokibada Modern Art Haibasi Folk Art Tagi Lakpane. Maramasina Modern Art Pu Chaukat Hange Hairabadi Folk Art Asi Yokatpa Mathautai Haike. Mahangna Hai Manipur asi Furup Kayana Kundaba State Ama Oibana Makal Kayagi Folk Art Labor Maramna Asiguma Festival Asi Sin Batangai Fade Haina Mahangna Makataki. Folk and tribal art ki masu ayamba kanu de loile Happy na hire me okay with state ki local pa Kolkata di western body different locals. Every state ki like the Manipur culture is very rich in this aspect. Masih koi puna makna kami, masih modern explore over kando masih tarai padi. Maina wai tang na sam haina mingthon ba wangthoi khuman na iba sairing lairik ama phongkre sairing lairik adu all secretariat ki conference hall da pangthokpa achamba thoram amada art and culture ki commissioner K Radha Kumar na phongdokhe ngasi phongkiba sairing lairik asi wangthoi khuman gi anishuba sairing lairik ne lairik phongbagi thoram adu da aiba amadi sahitya academy awardee makhon mani mongsa basu saruk yakhe Maina wai tang na sam hairiba lairik asida nupi bu singthaba amasung nupi gi mayokta chatharakliba tawheidaba thabak kaya gi mayokta iba sairing kaya ama yauri. Scientific elements in literature da hapsil laga sairing sing tharapi yaga da haji wakalo ma da iba horapi sairing se science from the naxing ye honaroga naxil la padishum Taibung maku shambi ba maku naxil la miwe be kun no kan miwe be wakalo si kamaina phanga da ge miwe be chen da ge ba ku generation ichel si kamna apabo ichel ang hanga da ge kamna apabo mai kayo na chen thak da ge habi maru ni yumpham wajaraga iba sayang maina ola Arambam Noni Amadi Kanguzam Sanatombana Iba Colonialism and Resistance Society and State in Manipur Hainaming Thonba Lairik among us Center for Alternative Discourse Manipur na Sindhuna Manipur Press Club ta release tawkre Lairigasi Rutledge Taylor and Francis Groove New Delhi London New York na publish tawbani Lairik Fombagi Thoram Aduda Manipur University gi Hana Registrar Oramba Professor and Lokendra Singh Amadi Manipur University gi Economics Department ki Professor CH Prioran Zanna Athoiba Mithunglen oina saruk yakhe Progressive Writers Association Manipur Chapter na Sindhuna IEB T Thoibi Devi ki punsi amadi mahaki thaudang gi matangda memorial lecture ama BT Road talaiba Irawat Bhavan da pangthokre ngasi ki thoram adu Manipur University ki Professor KSH Bimola amadi Salam Tomba yauna saknaraba mioi kaya na saruk yakhe Dr K Santibla Devi na lamyan bi IEB T Thoibi gi matangda amadi mahakna Manipur khunai gi damak loramba thaudang gi matangda wangangkhe Haukiba yuha habugi thokdokta atek akai thokraba khwairamban nupi kaithel anigi potpham phampham government na numit kunni gi manungda potpham phampham pigani haikiba adu thabakta onthok pidraba maramna lakliba February amada hanagi kaithel da changlagane maramasina government amadi IMC na kaithel gi nakal da khariba jingha sing loinana yuhar habada ningkhai bagi atek akai sing lokthok pinanaba khwairamban nupi kaithel semgat sagat ba lup na thadorok cherol amana khanghalakle Haukiba January Marigi Yuhar Habagi Epicenter Oikiba Tamenglong District ki Manung Channa Leiba Kabui Kulendangase Relief Material Sing Yanthokre Indian Red Cross Society Manipur State Branch na Sindhuna pangthokiba relief material yanthokpa aduda kangkhal kitchen set water bottle amadi tongan ba potlam kaya yanthokhi
Haukiba January Mari the Tokiba Yuhar Habagi Togdok Aduda Pibam Tina Sokan Krabatamanglong District Kabui Kulen Amadi Noneda MMTA Gi Kutangda Steers Empowerment Youth na Chana Taknanaba Amadi Blanket Kaya Yentokna Bagidamak Ngasi Kongshan Kre. Kongchet Asigidamak Minutong Deleba MMTA Gi Office Mamangdege MMTA Gi Founder President RK Ranendrazid Amadi Association Asigi President Dr. L Surjit na Lamthake. Kongchet asida MMTA gi hanagi President Yambem Laba amadi Jang Yaurong Union Manipur gi President Amu Kamaisu Saruk Yake. Ngasi Manipur Mountain Trekking Association na koi gi handak juar habaga mai lengna tawgiba asida koi gi Delhi da base over Delhi Bombay da base over stairs haiba company asina koi da Magi victim juar habla soi ba kamu ching da poche khar yo han liu na pirak pasida khagi blanket sama ade sangom 10 kg adagi biscuit kharaga pirai ailona lona na MNT gi t-shirt humpu maga chu akoina piraga hai mafam si ngasi si yo hanna ba akoi panum thamdari Lakriba February 3 ta UCM Amuko amasung CCSK la senduna Manipur Tunglam chat ki damak chat kadoriba mass rally asibu mapung phana sagat pagal loina saruk yagani haina Film Forum Manipur amadi All Manipur Women Social Reformation and Development Samasna khanghalakle Manipuri Students Federation MSF ki nauna khalaba Executive Council gi member Taranipan ngasi washak lokre washak lobgi thoram adu Manipur Press Club te pangthoke thoram adu da Manipur High Court ki advocate Khaidem Mani su saruk yake Loinana JC ILPS Student Wing gi convener su oiriba o Nandababu bu lisingani tara taruk tara taret ki oina MSF ki president oina washak loke Ngasi ahum lak suba oina Singju Festival lisingani tara taruk ke poster campaign ama Moirang dalaiba Thangjing Laikondagi hauduna Ningthau Khong Kaitel Loktak Patpan Sendra Tourist Home Naran Saina Kaitel Bishnupur Kaitel Oinam Kaitel amadi Nambol Kaitel nachingba Bishnupur district ke maroiba mafam singda chathakre Singju Festival Committee gi brand ambassador Laisangthem Tonthoina Thangjing Laikonda Festival asiga mari leina na pangthokiba lamtu sengtokpagi thoramdasu saruk yake Myanmar da numit kharani gi mamang da mangkiba angang ama sina phangle angang adugi meet amadi haksang kayat kharasu yawramdre haide Impact News na fangba ya na thazaba yaba paw amada angang asigi asiba hakchang Myanmar gi Sajang Division gi umang amada numit mari mangani gi mamang da phangbangam kibane Nakalamuramda mihat asida chenabani haiba myoi amasu Myanmar police na phagat pangamle haide Chahi mangarum surba angang asigi kidney amadi mamit yonba gang khutpu amana hatpu oiramgani thazanare Hauze More town dasu asigumba pikliba angang sing phaduna hakchangi kayat sing yonbagi karbar tawba gang khutpu ama leirabra haina miyamna chingnaba leire Hauze ngasinong magi sanabagi pauda Taruk Suba Sahit Manoranjan Singh Memorial State Open Football Tournament ki ngasi Khuman Lampak Men Stadium da sanakiba knockout match sing da Upsa Pukhau amadi CRPF Langzing ani mai pakre ngasi tournament asigi ahan ba sanakiba match da Upsa Pukhau gi sanaroi KH Krishnana match ki nifutaruk amasung yangkai mathoi suba minute sing da Panjal ani chansinduna Wafa Wanggoibu Panjal ani sinoda maitiba pikibane Anishuba Matstana CRPF Langzingna Manipur Police Sports Club Pangaibu Panjil Amasinoda Maitiba Pibangam Kre Mats asida mai pakraba CRPF Langzingi Sanaroi Nareshna Mats ki Anishuba minute ten kiba amatangarba Panjil aduna CRPF Langzingbo mai pakhan kibane All Manipur Football Association gi meeting makada Imphal West District Football Association amadi Group Center CRPF Imphal anina kutsam naduna Chatharakliba tournament asida team taramathoina saruk yari Hayeng tournament asigi match ani sanaragani Ani Suba State Level KSYC 4-man aside Open Super Soccer Tournament ke final da KSYC Hyangthang amadi Thales High School anina sanaragani haire
Kamakya Social Youth Club Hyangthang na sinduna club asigi sanabungda pangthokliba tournament asigi ahumsuba position na HNSC Haurebi na takre. Tim kunmanga na saruk yaduna tha asigi taratarita gi chatharakliba tournament asigi final match hayeng KSYC Hyangthang amadi Thales Yai School ani na sanaragani haina club asigi general secretary na thadorakpa cherol amana khanghalakli. Ani suba Nilesh Wahingbam State Level Open Futsal Football Tournament ta RFC Khamnam Lerag UBC B Sayang amadi AAC Baupra ahum mai pakre. Nilesh Wahingbam Memorial Trust amadi Usha Bhavan Club anina khutsamnaduna club asigi Sagolban Sayang Pukri Mapal da leiba sanabung asida ngasi sanakiba ahanba likta RFC Khamnam Lerakna Q Boys First MR bu Panjil Nipan anida maitiba piki bagal loinana ani shibal liktana UBC B Sayangna FC PK Yumnam Kunobu Panjil Manga Marida maitiba piki bane. Ahum suba liktana AAC Bauparana LLYC Lukram Lerakpo Panjil Manga Anida maitiba piki bane. Tim kunithoi na saruk yaduna chatharakliba tournament asigi hayeng makhataba league match manga sanaragani. Canoeing and kayaking gi sub junior gi damak selection fanglaba Manipur gi sanaroi singbu Kerala gi Kollamda handakta pangthokiba national championship ta saruk yahalaktre. Masina maram oiduna leita na sanaba yawba chatluba sanaroi sing asigi moral down oire. Makoina halaklaba matungda official sing da karigi saruk yahalaktribano haina hangbadasu maram pibidre masigi maramda mari leinaba authority na thigatpiyo haina sanaroi singi ahalaman singna appeal tawrakle. Ani suba W Toibi Devi Challenge Hockey Men's Open Tournament ta BEG Pune amadi SSB Lucknow ani mai pakre. Ngasi Kuman Lampak Hockey Stadium da sanakiba tournament asigi ahanba league match amada BEG Pune gi sanaroi Shankar Gulana Panjil ahum Abung amadi Sanjoy Tapona Panjil ani aduga Herozet Rajendra amasung Gunindrana Panjil amamamga chansinduna Hockey Union Lairik Yangbam Laikaibu Panjil Taranithoi amada maitiba pikibani. Tournament asigi ani shubasana kiba league match adudana SSB Lucknow na ARC Silong bu Panjil manga ahumda maitiba pikibani. Match asida mai pakraba SSB Lucknow gi sanaroi Rahul na Panjil ani Santi Kumar Surchandra amadi Azit na Panjil amamam chankibani. Mapalam gi team mari yauna hockey team taramathoi na tournament asida saru yari. Manipur Hockey na sinduna ngarang dagi hokiba tournament asigi hayeng makhataba league match ani sanaragani. Ani subai elite cricket tournament ta traw kwa kaitel mai pakre. Manipur Cricket Association na sinduna luang sangbam da leiba luang pokpa cricket ground da ngasi sanakiba tournament asigi kunmathoi suba league match amada traw kwa kaitel na tos ngamduna batting hana sanakibada apiba over kuntra da wicket mapal turaga run chama yankhai lawbangamki. Masi paukum oina anishuba batting sanakiba champ Kagempalina apiba over kuntra yogdana over kuntaruka ball ahum da wicket taramak turaga run marfudra mapan khak lawduna match asi run yankhai mathoida maitikibane. Match asi da traw kwa kaitel gi batsman Karnazit na man of the match ke mana phangbangamkibane. Tournament asigi hayeng sanagadaba kunithoi suba league ta model club chingamakha amadi cyclone thangmaiban anina lamba taunaragani. Arabida bulletin asigi headlines amukhana miyam da thamjage. Mihat pama oidurabanina court na amadi leibak miyam na pirak pacherak adu harauna lawgani haina head constable Herozit na phongdokre. Head Constable Herozit Namasagi Security PBO Haina State Government Cherol Irakpalaitri Haina Deputy CM Gai Khangam na Phongdokre. Sanjit Mihat ki case to Chief Minister na Manipur Assembly amadi miyam bulana lamjingki haina TH Chaubana Maral Sirakli. Mahatma Gandhi na laikidaba chahi humpu nipan surakpagi kumon thauram pangthokre athobasing na mangjaramba manglan adu aikoi na mangphauna ba hotnasi haina Chief Minister na phongdokre. Amasung Takyal gi Government Polytechnic ngasidagi mahairoi singna matam kaktana thingzinkre principal su boycott tawkre.